khoi moi si church tu ki makha da lei ko daya hen hoi lai makha da lei ri mo du ti pung khase la nang di regi traditional dress set pesina bu hen phasina sing bi phaja bro hoi sing bu phasai ye chalo hai khoi picture dam ma amhele pa da phaja dam ma dam hele dai mi se kai ko ge ai roija my son dada se ai gi exam ga masak yam manai yam nusi ye nok tana tawri sakta ji ga ado akhoi ni photo ta kapsia hai ai asida photo ta kapi laune my son anta laune adum kapsalo se hi sim sim ning la sim sim ki bag le he mai sim li thak tu changalo sai di noi nga sai kano amanong da hai do kem kham di mo pastor na ngang jing dom ta hoi nang di lon chu khang dam ni na phap taram loi ado nga sai da mai chon do kai lam dai no sabung khok tai e sabung khok tai ro hai se hoi e sabung khok kai lai gai dai no khang de kari kari bang thang le ai khudung sok tin yo ko e mo ngam ni si di ado de ai ja khage hai ngam lak ke hoi ni ha ra ke ka masok liga da mai chon pam le kan to ni krino na na sar dina mon do ro yam phab ne gi mana bi do ai di da mai chon ga ma ga phala se ra khale ne nang di da mai chon ba pam su pam bi de ai de khong kan da mai chon pam de hai ro ge ye adu di nang da mai chon pam bro is kari king kong ma du pam de tak thong lo is thong ra se 심심 랑도 미암 내외게 계속 하이 점네 도마이나 거 당들이 메테는 바신가 분비하러 거 tru khoi da ne 야래 이나우스 나오닝네 진도 튀기노 이슬 라이크 네 라이크 담도 버전 담보게 도게 소야나 컬러 리나 프리오네 mai 야래 라이크 담도 버전 담모 마탕 너무 떠오는 거 쇼프게 as pitru le ngai de war de protang ko Kayaknya pitru na nga di phone tam yang ga dai sina as kan sto de ba sum ye ngoni du yang man khrai ba mi to na khani lari thom da pork ti lai kha pa da ro kem tong ya lai ti 심시 pitru le da ni ka rinjang ja sira ngarang ja haw ba ta ki ja haw de oksa ja sira sansa ja sira iroi ja sira oksa ina ja kha sira pitru sai di ya ya da he nongon hang na te pitru da hang bane ya ya ma oksa dum sa ja ya di ho phare de di horen nabung mutai sang da kg ni po halage ado ma ai sa na si do i u to lu thu ni ho ho tai sang na tu ya ha me shung ga ma shung de ti tu de na mai ti na hai ni le shi le de sha bo de sha mai no ya di jo ni ren cha da le ji你上面那个朋友我怎么啥跑了？你上面那去咁认账没呢？我知，你上面认账的，怎么认账不？等你嚟就等好咯。每日嚟嗰度會達得，另外是另外得所以 life 呢，確定是嘅。as hayang halaga tusan taw ni lai pa ni kham da yam tal libu da dum lai ni ai ni chan ning khra na mu chan ning ni kham sim si na samai phai bam le wa a shi mo lai ni ni bam lo noi ni di yam noi le ramena ai di yum da lai bu boring yam chu bai noi yum da koi rai ni as kaidagi nungaimnoda nechu nungaite kochu boring chui eh ngarang da mai chon do mai number yaw bra da mai chon gi number ga hangi ni da ma sun message thalang oi yaw ai adu dia ma pio si message ta sun ga da mai chon ai khangi bo halak tini ma sun pa ja eh message ka yam thuna lai na ai ne sim sim gi mama na video
마기는 메시지 갈라 아이긴 할락지네 강림 그래 다시는 비투시 거기 떠오시나 헬로 나만 쩌는 눈빛 또 보게 메시지 한 다른 닝브라 까리노 까리 필요하시고 그냥 강다브라 강대보 오 나한테 나 심심이 와나 비도 혹시 또 메시지 타라는 말이야 아이긴 내가 한다드나 떠드나 마이네 사샷 갈리네 오 아도 그런 떨려봐 타봐 아루범 떨려봐 고다 타도 빼야 되나 봐 난기지 나할래 팔라게 나 하탐문에 두고 마이디가 안 좀 강도 한 문이다 아도다 강대 눈빛 또 보겠네 메시지 하나 배로 담에 에 그렇긴 해 아이 달게 좀 어디 어디오래 메시지 좀 할라 할라에 아도 엄마 타박 질리해 호렌 타나르지 나가 좀 메시지 타나르봐 타나이 hꯧ직수 타나르봐 hꯧ직부디 타나드레 타박 질리해 거나 타나르지 anh hãy với in đi đi mà gì hello mama 거기 이 심심 줄이 보면 돼 좀 anh chạy đi cô mà là im đã thà vợ mà sợ được xem này Victor nâng cái xe ngon mà tới có em không có sao là lúc cả chú khăn để kinh cuồng mà thôi Hello ꯇꯥꯕ꯭ꯔꯣ thôi tay ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯗꯨꯝ ꯐꯝꯃꯤ ꯍꯌꯦꯡ ꯂꯥꯛꯄꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯌꯦꯡꯗꯣ ꯑꯃꯩꯅ ꯊꯤꯜꯂꯛꯀꯅꯤ ꯅꯣꯏ ꯑꯃꯩ ꯍꯣꯏꯗ ꯑꯃꯨꯛ ꯊꯤꯜꯍꯜꯂꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯀꯩꯅꯣ ꯅꯣꯏ ꯗꯥ ꯃꯩꯆꯨꯡꯒ ꯑꯩꯈꯣꯏꯅꯤ ꯂꯧꯕ ꯂꯥꯛꯑꯒꯦꯕ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯃ ꯍꯣꯏ ꯑꯃ ꯍꯣꯏ ꯎꯔꯒ ꯐꯖꯗꯦ ꯃꯣꯏ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯅꯣꯏ ꯑꯃꯩ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯅꯣꯏ ꯑꯃꯩ ꯍꯥꯏꯔꯒ ꯅꯣꯏ ꯑꯁ ꯑꯩꯗꯤ ꯅꯍꯥꯟ ꯅꯣꯏ ꯑꯃꯩꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯤꯀꯥꯟꯗ ꯇꯛ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯁ ꯄꯥꯈꯠꯂꯨꯔꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯗꯤ ꯀꯩꯁꯨꯒ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈꯤ ꯐꯗꯤ ꯐꯔꯖꯥꯠꯅꯤ ꯅꯣꯏ ꯑꯃꯩꯁꯦꯀꯣ 산주 손들 해 짝퉁이라 짝 thùng mà nó trở lại gì cái gì nào 아씨 비지디 샤우다 좀 랑래게 누시바 마사 속강강하던 누비나 되나 아이나 되나 되는 냐미 암타 레이로이나 à bài đi tôi sẽ là cái đó thì nó rồi để cả đây 또 파기가지 또 뭐야 보대봐 이신가 소바 टाइप 좀 초래니 아니다 ya đây quá thi đâu nữa ayuk sẽ ra cái nó không lo sẽ ai bị cái xe này nữa cái chết nữa 나만 좀 놀래 가이도 아주 도르는 나 와이랑 와킹 사시는 너무 다이라인 ya đây đam mai chọn có đi đâu ba mình nó căng đi mà sao cái đám thi được cái đâu ba mình nó căng đi 어디야 어디 빡드래 나만 좀 보고 다이도 튀게 고주 가라무자라서 마삭 티바 미디 중간났대 cái hai người nó không được biết em đang ngoài gì mai chú còn mà sao bây giờ lùi để qua cái gì 이스 고주 모바일로 나만 좀랑 티야이자 앙어 미주 마삭 티바 안 내그러자니 à xí à đây ngang rồi ô phải giờ đấy hiện lên đôi đám mai cho này Manipuri chỉ đam mà đâu phải giờ lên chơi ya đây bà 아는 파사네 너랑 호렌츠 사이로 살로 자로 hai em mình đi qua nó ba lần mới ảnh nữa 난 야도 주사 빼야게 강아봐 어디든 비는 발로 입을 룸나람네 nó ba lần nó bay đi đâu ngày không ta cái nhau ai biết kìa 깨와 너이세 năng làm ai chọn đồ hộp sạc lên đây đó ôi rồi tôi ya đây pictru quay đây cầm tàu đi 거리 빅드루가 봐 thôi pictru ga mỗi mấy đi ba đây này cái nó bưng ra dẫn lên mình khu bị đủ 어, 뭐이 말이 봐. 강이. 나야 이 hen 심심가 데이터 버서보다 뭐반 여보 이럽니게요. nộp vì cái tàu đi anh hai trăm thà rất là bình thường à ôi bây giờ bagi em bị cái story cái tham gia tới đó năng không đẹp 예. 나마이 총가 빅드루가 주 탐마 프라이스 스토리다. 아두고 em đều uru năng đi 담ai chôn ngao lên năng đi 아스, 고이나람 데디 판이다. 아, 생각만 강오게. 나마이 총가 빅드루가 고이나 브라나. mai chôn cái năng cái bài để phá ra đi nha cha đâu 빅드루, 무슨 프로테인크? lùa đấy cái nồi đi 그리노, 누마이 락더러. thôi mai tôi lại cái đâu chứ 호이 두디 토크르실러. 에 너희 니 돌아와보
ꯑꯁ ꯉꯥꯏꯈꯣꯅꯦ ꯑꯩꯗꯤ ꯀꯥꯎꯋꯦ ꯅꯣꯏ ꯃꯩ ꯃꯇꯥꯏ ꯁꯪꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯑꯃ ꯄꯨꯔꯒ ꯆꯠꯂꯦꯅꯦ ꯍꯣꯔꯦꯟ ꯏꯚꯅꯤꯡꯗ ꯇꯞꯅ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯥꯗꯗꯤ ꯄꯨꯡ 2ꯗ ꯌꯧꯔꯛꯈ꯭ꯔꯅꯤ ꯍꯥꯏꯈ꯭ꯔꯒ ꯑꯗꯣ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯣꯗꯅ ꯈꯔ ꯊꯦꯡꯉꯛꯑꯅꯤ ꯌꯥꯔꯔꯣꯏꯅ ꯑꯗꯨꯗꯤ ꯗꯥꯏꯌꯥ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯧꯔꯁꯤꯔꯣ ꯍꯣꯏ ꯊꯦꯡꯅ ꯌꯧꯕꯗꯣ ꯇꯜꯂꯦ ꯑꯗꯨꯝ ꯀꯧꯈ꯭ꯔꯁꯦ ꯃꯣꯏꯗꯣ ꯍꯩ ꯅꯕꯨꯡꯗꯣ ꯊꯤꯜꯍꯜꯂꯣ ꯃꯤ ꯑꯇꯣꯞꯄꯒ ꯄꯨꯡꯆꯠ ꯆꯠꯃꯤꯟꯅꯒꯅꯨ ꯃꯤ ꯑꯇꯣꯞꯄ ꯅꯠꯇꯦ ꯏꯃꯥ ꯌꯥꯅꯤ ꯃꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯑꯃꯩꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯅꯤꯅ ꯉꯟꯒꯦꯔꯥ ꯊꯦꯡꯒꯦꯔꯥꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯃꯣꯏꯒ ꯑꯗꯨ ꯅꯣꯏꯒ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯑꯃ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯒꯤ ꯀꯖꯤꯟꯁꯤꯡꯅꯦ ꯑꯣ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯒꯤ ꯀꯖꯤꯟꯁꯤꯡꯅꯦꯕ ꯍꯣꯏ ꯑꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯗꯒꯤ ꯄꯩꯁꯥ ꯂꯧꯈꯣꯀꯣ ꯊꯥꯎ ꯍꯥꯟꯅꯕ ꯍꯣꯏ ꯑꯃ ꯍꯜꯂꯣ ꯗꯥꯏꯌꯥꯍꯦꯟ ꯅꯣꯏ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯑꯃꯩꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯣ ꯏꯚꯅꯤꯡ ꯇꯥꯈ꯭ꯔꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏ ꯍꯣꯏ ꯂꯥꯛꯈ꯭ꯔꯣ ꯑꯗꯨꯗꯤ ꯉꯥꯛ ꯇꯨꯝꯃꯨꯈꯤꯒꯦꯗ ꯍꯜꯂꯣ ꯌꯧꯈ꯭ꯔꯕꯣ ꯍꯣꯏ ꯊꯣꯛꯈ꯭ꯔꯒꯦ ꯄꯤꯛꯇ꯭ꯔꯨ ꯗꯥꯏꯌꯥꯍꯦꯟ ꯍꯣꯏ ꯂꯥꯛꯈ꯭ꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯁꯦ ꯂꯥꯛꯑꯣ ꯑꯃ ꯃꯣꯏ ꯃꯊꯛꯇ ꯂꯩꯔꯦ ꯍꯥꯏꯌꯦ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯊꯥꯎ ꯍꯥꯟꯅꯤꯡꯉꯥꯏ ꯄꯩꯁꯥ ꯄꯨꯒꯣ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯊꯣꯛꯈ꯭ꯔꯒꯦ ꯁꯦ ꯁꯤꯅ ꯊꯥꯎ ꯍꯥꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯣ ꯄꯤꯛꯇ꯭ꯔꯨ ꯈ꯭ꯔꯤꯁꯃꯥꯁꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯗꯨꯗꯗꯤ ꯍꯣꯏ ꯅꯣꯏ ꯐꯦꯃꯤꯂꯤꯒ ꯄꯨꯂꯞ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯏꯃꯥ ꯑꯗꯨ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯥ ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯑꯃ ꯍꯜꯂꯣ ꯁꯤꯁꯦ ꯃꯐꯝꯁꯦ ꯌꯨꯝ ꯌꯦꯂꯣ ꯑꯃ ꯂꯩ ꯑꯗꯨꯒ ꯕꯣꯂꯦꯔꯣ ꯑꯌꯥꯗꯕ ꯑꯃꯁꯨ ꯈꯥꯝꯃꯤ ꯁꯤꯗ ꯑꯉꯧꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯣ ꯃꯇꯧꯁꯤꯗ ꯑꯉꯧꯕꯁꯦ ꯌꯨꯝ ꯑꯉꯧꯕ ꯑꯃꯁꯨ ꯂꯩ ꯁꯤꯗ ꯀꯣꯅꯔꯁꯨ ꯑꯣꯏꯕ ꯖꯒꯥꯁꯤꯗ ꯌꯧꯗꯣꯔꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯥꯏꯔꯝꯃꯒꯦ ꯁꯥꯒ ꯁꯥꯕꯅ ꯈꯤꯇꯪ ꯊꯨꯔꯛꯑꯗꯤ ꯐꯅꯤꯗ ꯑꯩꯕꯨ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯤ ꯌꯨꯝ ꯌꯧꯔ ꯃꯃꯥꯡ ꯈꯪꯗ ꯇꯥꯔꯦꯃꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯍꯧꯔꯛꯑꯦ ꯅꯪ ꯍꯧꯅꯕꯤ ꯑꯃꯨꯛ ꯑꯁ ꯋꯥꯏꯌꯦ ꯋꯥꯔꯅꯨ ꯃꯣꯏ ꯁꯤꯗ ꯂꯩꯈ꯭ꯔꯦ ꯌꯧꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯕꯦꯛꯇꯣ ꯂꯨꯝꯃꯤꯅꯤ ꯀꯗꯥꯏꯅꯣ ꯄꯥꯏꯅꯤꯡꯒꯦ ꯌꯥꯔꯅꯤ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯉꯔꯥꯡ ꯀꯩꯅꯣ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯦꯁꯦꯖ ꯊꯥꯅꯩ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯖꯤꯜꯂꯛꯏꯗꯨꯅ ꯏꯕꯥꯅꯤꯕꯨ ꯀꯣꯏꯅꯕꯩ ꯇꯥꯏꯞꯇ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯣꯏꯗ ꯅꯍꯥꯟꯒꯤ ꯇꯥꯏꯞꯇ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤ ꯇꯣꯡꯉꯛꯑꯒꯦ ꯃꯅꯤꯡꯗ ꯅꯣꯏꯅꯤ ꯇꯣꯡꯉꯛꯑꯣꯀꯣ ꯍꯧꯔꯛꯑꯦ ꯑꯩ ꯇꯇꯥ ꯁꯣꯏ ꯂꯩꯅꯤ ꯑꯩ ꯇꯇꯥ ꯂꯩꯅꯤ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨ ꯇꯇꯥ ꯇꯣꯡꯉꯝꯃꯣꯏꯗ꯭ꯔꯥ ꯆꯠꯂꯣꯍꯦ ꯇꯇꯥ ꯀꯥꯏꯅ ꯀꯥꯈꯠꯄ ꯉꯝꯃꯣ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯉꯤ ꯁꯤꯅꯤ ꯑꯗꯨꯝ ꯆꯠꯂꯣ ꯐꯔꯦ ꯐꯔꯦ ꯌꯥꯅꯤꯡꯗꯦ ꯅꯪꯒꯤ ꯑꯩ ꯁꯣꯏ ꯂꯩꯕꯤꯔꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯀꯥꯎꯔꯤ ꯇꯣꯏ ꯌꯥꯔꯕ ꯆꯠꯁꯤꯔꯥ ꯑꯥ ꯆꯠꯁꯤꯀꯣ ꯍꯣꯔꯦꯟ ꯌꯧꯕꯗ ꯈꯔꯗꯤ ꯊꯦꯡꯉꯅꯤ ꯅꯣꯏ ꯀꯩꯅꯣꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯌꯨꯝꯕꯨꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯈꯔꯗꯤ ꯊꯦꯡꯉꯅꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯩꯍꯧꯔꯣꯀꯣ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯂꯩꯍꯧꯔꯣꯀꯣ ꯑꯪ ꯍꯌꯦꯡ ꯇꯨꯏꯁꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯂꯩꯍꯧꯔꯒꯦ ꯃꯊꯪꯗꯗꯤ ꯁꯨꯝꯕ ꯒꯥꯔꯤꯒꯩꯁꯤ ꯇꯣꯡꯕꯤꯗꯧ ꯅꯠꯇꯦ ꯑꯗꯣ ꯑꯝꯇꯗꯤ ꯍꯥꯏꯔꯝꯃꯣꯃꯤ ꯇꯇꯥꯔ ꯃꯥꯔꯨꯇꯤꯔ ꯀꯩꯅꯣ ꯑꯄꯥꯝꯕ ꯑꯝꯇ ꯍꯥꯏꯔꯝꯃꯣꯃꯤ ꯑꯝꯇ ꯄꯥꯝꯗꯦ ꯅꯕꯥꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯅꯍꯥꯟ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯣꯏ ꯅꯨꯄꯥ ꯄꯨꯁꯜꯂꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯄꯨꯁꯟꯗꯤꯅꯤꯅꯦ ꯀꯅꯥ ꯍꯥꯏꯅꯣ ꯌꯥꯔꯦ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔꯕꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯕ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯅꯣ ꯀꯅꯥꯅ ꯍꯥꯏꯖꯤꯟꯕꯖꯥꯠꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯧ ꯐꯠꯇꯕ ꯃꯤꯁꯦ ꯌꯥꯝ ꯂꯩꯌꯦꯀꯣ ꯅꯨꯡꯊꯤꯗ ꯄꯥꯎ ꯂꯥꯟꯅ ꯇꯝꯕꯗꯣ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣꯅ ꯑꯩꯁꯨ ꯈꯪꯅꯤꯡꯉꯤꯅꯦ ꯀꯅꯥ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯜꯂꯤꯅꯦ ꯀꯟꯅ ꯑꯁ ꯅꯨꯄꯥ ꯄꯨꯁꯜꯂꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯁꯥꯎꯅꯤꯡꯉꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯖꯜꯂꯤ ꯃꯤꯗꯣ ꯑꯩꯅ ꯍꯦꯛ ꯈꯪꯕꯗ ꯂꯦꯝ ꯊꯥꯔꯣꯏꯗꯕꯅꯤ ꯑꯦ ꯏꯆꯦ ꯅꯣꯏ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯕꯦꯕꯦ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ ꯀꯩ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯅ ꯈꯨꯟ ꯆꯠꯈ꯭ꯔꯤꯉꯩꯗ ꯁꯤꯗ ꯃꯤꯅ ꯄꯥꯎ ꯇꯝꯕ ꯈꯪꯕ꯭ꯔꯣ ꯀꯅꯥꯏ ꯄꯥꯎꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯨꯄꯥ ꯄꯨꯁꯜꯂꯦ ꯍꯥꯏꯅ ꯅꯈꯣꯏ ꯏꯃꯥꯅ ꯉꯥꯡꯉꯦ ꯑꯗꯨ ꯈꯪꯉꯗꯤ ꯕꯦꯕꯦꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯣꯏꯅꯦ ꯅꯪꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯆꯦ ꯁꯟꯖꯨꯒ ꯆꯦ ꯊꯝꯐꯥꯒꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤꯗꯤ ꯁꯥꯟꯅꯈꯤꯕꯅꯤ ꯀꯩ ꯋꯥꯔꯤꯅꯣꯗꯤ ꯈꯪꯗꯦ ꯑꯣ ꯅꯨꯡꯉꯥꯏꯅꯤ ꯃꯣꯏ ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯣꯏꯒꯅꯤꯀꯣ
ꯆꯤꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦ. ꯍꯣꯏ ꯍꯣꯏ. ꯃꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ. ꯑꯝꯇ ꯈꯪꯍꯟꯗꯗꯤ ꯌꯥꯔꯣꯏ. ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯈꯤꯁꯦ. ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯦ. ꯑꯣ ꯑꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ ꯀꯩ ꯐ꯭ꯂꯦꯚꯔꯅꯣ ꯅꯪꯒꯤꯗꯨꯕꯣ ꯕꯇꯔꯁ꯭ꯀꯣꯠꯁꯅꯦ. ꯊꯦꯡꯈ꯭ꯔꯅꯤ ꯁꯤ ꯆꯥꯔꯒ ꯌꯨꯝ ꯍꯟꯈ꯭ꯔꯁꯦ. ꯍꯣꯏ ꯍꯣꯏ ꯊꯨꯅ ꯆꯥꯊꯣꯛꯑꯣ ꯅꯪꯒꯤꯁꯤꯁꯨ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯁꯤꯅ ꯍꯥꯎꯋꯤꯗ 이 심심하니까 ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯑꯃꯩꯅꯦ. ꯄꯥꯏꯌꯣ ꯄꯥꯏꯌꯣ ꯍꯜꯂꯣ. ꯁꯤꯝ ꯅꯪ ꯀꯗꯥꯏ ꯂꯩꯕ꯭ꯔꯥ ꯀꯩꯊꯦꯜꯗ ꯄꯤꯛꯇ꯭ꯔꯨꯔꯒ ꯍꯤꯟꯖꯥꯡ ꯂꯩꯕ ꯆꯠꯂꯤꯌꯦ. ꯑꯁꯦꯡꯕꯒꯤ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯒ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ. ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯈ꯭ꯔꯒꯦ ꯆꯤꯟ ꯊꯤꯕꯗꯤ ꯍꯩꯔꯦꯅꯦ ꯅꯪꯁꯨ ꯃꯆꯤꯟ ꯊꯤꯕ ꯁꯥꯏꯅꯦ ꯀꯗꯥꯏꯅ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯔꯛꯑꯒꯦ ꯄꯥꯏꯌꯦ ꯍꯣꯔꯦꯟ ꯀꯩ ꯂꯩꯔꯣ ꯍꯥꯏꯅꯣ ꯁꯤꯡꯖꯨ ꯑꯗꯨꯝ ꯂꯧꯔꯛꯎꯔꯥ ꯍꯣꯏ ꯇꯨꯏꯁꯟꯗ ꯃꯦꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯁꯦꯕ ꯍꯣꯏ ꯍꯣꯏ ꯃꯔꯤ ꯈꯛꯇꯅꯤꯅ ꯌꯥꯅꯤꯗ ꯍꯣꯏ ꯂꯥꯛꯑꯒꯦꯕ ꯍꯣꯏ ꯃꯦꯝ ꯇꯥꯛꯑꯦ ꯍꯥꯏꯔ ꯀꯩꯅꯣ ꯁꯨꯝ ꯉꯥꯡ ꯂꯩꯕ ꯍꯣꯏ ꯍꯣꯏ 이까이버가 좀 더 강호 잘났대네. ꯍꯣꯏ ꯂꯣꯏꯗꯤ ꯂꯣꯏꯔꯦꯗ ꯀꯩꯝ ꯈꯜꯂꯨꯅꯨꯍꯦ ꯑꯗꯨꯒꯤꯕꯨ ꯑꯁꯦꯡꯕꯩꯅꯦ ꯑꯣ ꯅꯨꯡꯁꯤꯌꯦ 야래! 아닌데? 남자 아주 톰 잘라이냐 마이다. ꯑꯩꯈꯣꯏ ꯆꯤꯁꯤꯗꯤꯕ ꯍꯥ ꯅꯠꯇꯦꯗ ꯍꯣꯏ ꯑꯩꯈꯣꯏ ꯁꯤ ꯌꯨꯝ ꯊꯪꯅꯕꯗꯅꯦ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯈꯠꯅꯒꯟꯕ ꯑꯃ ꯂꯩꯌꯦꯕ ꯍꯣꯏ ꯃꯣꯏꯒꯤ ꯂꯥꯎꯅꯕꯩꯅꯤꯗ 마시 연잉다버나고 미시 나라버자니. 로디보 까 로디게 로디보 살자민 해 돌리 짱기 버네. 아이 코테 라이 마셔. 그놈 다 한게네. 그거 하나 줬다 아코이 보고는 코이 누비지 까이데 너봐. 마지 야만나데 하바 하나다. 하나이 코이 부두가. 하다티 스가이 마사가 쑥고 보기다. 쑥고서 보드나 라이그라 하바 마지. 마데 해도 건 하이다 줬다 하이벌 게 하는 거 좀 안 되고 까리야 마자봐. 마야 뽕 타지라가니. 나이로 시도 챈나디가 떠오더네. 이씨. 두두두 나나 오빠 마마이 빡다바 마마이 춤바 구주무바 히로마 버제 돌레뚜 몽곤도 나고 ꯅꯣꯏ ꯗꯥꯃꯥꯏ ꯁꯣꯟꯁꯨ ꯂꯥꯛꯑꯦ ꯂꯥꯛꯅꯕ ꯇꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯆꯠꯁꯤꯔ ꯚꯥꯏ 나 거보고. 내가 코이 누비지 깔람된다. 이씨 ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯀꯩ ꯌꯥꯗ꯭ꯔꯤꯕ 이씨 ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ ꯑꯩ ꯆꯤꯆꯦꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯩ ꯂꯝꯗꯩꯅꯣ ꯀꯅꯥꯅꯣ ꯑꯩ ꯍꯪꯈꯤꯕ꯭ꯔꯥꯅꯦ ꯃꯥꯏ ꯃꯥꯏꯒꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯅꯁꯤꯀꯣ ꯌꯦꯡꯖꯟꯅꯔꯣꯏꯁꯤ 이다닝데 아파파자 다는 하우지 할바 왔니? ꯆꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯌꯥꯝ ꯁꯦꯔꯤꯌꯁꯅꯤꯀꯣ 네 와노. ꯑꯩꯈꯣꯏ ꯕꯥꯅꯒ ꯌꯥꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯩꯅ ꯀꯣꯏꯔꯤ ꯅꯨꯄꯤꯁꯦ 아니 먹으러 하지. ꯆꯠ ꯍꯦꯛ ꯇꯨꯀꯠꯆꯩ ꯃꯧ 내가 과일이 먹 만들어. ꯃꯧ ꯅꯠꯇꯦꯕ ꯇꯥꯡꯈꯨꯜ ꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯩꯗꯤ ꯃꯥꯁꯦ ꯂꯧꯔꯒꯦꯅ ꯈꯜꯂꯦꯕꯀꯣ ꯁꯦ ꯑꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯛꯄ ꯕꯕꯥ ꯍꯣꯏꯅ ꯉꯥꯡꯒꯗ꯭ꯔꯣ 바바기부 그이노. 바기부네 망우 비버서 사자 로이래. 자비자티 게임 레이티. 아두금 바이디. 오 야래 너희 잣 비자티 그게 로막 마우농도 건터로 차치 팅이 뿡돔 띠영고 ꯍꯣꯏ ꯆꯥꯁꯦ ꯆꯥꯁꯦ ꯆꯦ ꯃꯁꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯃꯁꯛꯀꯤꯗꯤ ꯐꯖꯔꯅꯤ ꯍꯜꯂꯣ ꯁꯣꯌꯔ ꯏꯁꯥꯗ ꯂꯩꯂꯦ ꯇꯨꯌꯥ ꯍꯪꯒꯦ ꯁꯤꯝꯁꯤ ꯌꯥꯗ꯭ꯔꯦ
ꯃꯩꯇꯩ ꯃꯆꯥꯗꯨꯒ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯈ꯭ꯔꯦ ꯃꯥ ꯑꯩꯅ ꯍꯥꯏꯈ꯭ꯔꯁꯨ ꯇꯥꯗꯦ ꯏꯃꯥꯅꯁꯨ ꯍꯥꯏ ꯍꯥꯏꯕꯅꯦ ꯇꯥꯗꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯅꯪ ꯊꯣꯛꯂꯛꯈ꯭ꯔꯒꯦꯔꯥ ꯍꯣꯏ ꯅꯪꯁꯨ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯈ꯭ꯔꯁꯤ टेक ऑफ और लैंडिंग के दौरान आप हमारी हेलो 6E मैगजीन को पढ़ सकते हैं धन्यवाद एज वी प्रिपेयर फॉर टेक ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯑꯣꯡꯁꯤꯒ ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯑꯣꯏꯒꯦꯔꯥꯀꯣ ꯁꯤꯝ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯥꯗ ꯃꯊꯟꯇ ꯃꯐꯝ ꯂꯩ ꯀꯔꯤ ꯇꯧꯖꯥꯠꯅꯣ ꯃꯥ ꯇꯧꯔꯤꯗꯣ ꯁꯤꯝ ꯅꯪ ꯉꯔꯥꯡꯗꯩ ꯑꯗꯨꯝ ꯃꯪ ꯂꯩ ꯀꯩꯅꯣ ꯁꯤ ꯇꯧꯗꯦꯗ ꯁꯤ ꯐꯝꯒꯦꯁꯦ ꯈꯔ ꯁꯤꯡꯒ ꯅꯪ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯋꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯗꯥꯏ ꯑꯍꯦꯟꯒ ꯑꯩꯒ ꯈꯪꯅꯕꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯌꯥꯗꯦ ꯑꯃꯩꯅꯁꯨ ꯉꯍꯥꯟ ꯑꯩꯉꯣꯟꯗ ꯅꯪ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯉꯥꯡꯉꯤ ꯏꯃꯥꯅꯁꯨ ꯉꯥꯡꯉꯤ ꯀꯩꯅꯣ ꯅꯣꯏ ꯗꯥ ꯍꯣꯏ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯗꯥꯏ ꯍꯦꯟꯗꯣ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯤ ꯇꯥꯡꯈꯨꯜꯕꯣ ꯃꯩꯇꯩꯌꯣ ꯌꯥꯝ ꯂꯧꯅꯩꯁꯤꯗꯤ ꯈꯪꯗꯦ ꯃꯣꯏꯗꯤ ꯃꯩꯇꯩ ꯌꯥꯗꯦ ꯑꯗꯨꯝ ꯍꯥꯏ ꯑꯁ ꯖꯥꯇꯤ ꯃꯥꯟꯅꯗꯕꯗ ꯉꯥꯛꯇꯪꯒꯤ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯁ ꯈꯪꯗ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯋꯥꯏ ꯑꯗꯣ ꯗꯥꯏ ꯍꯦꯟꯗꯤ ꯈꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯁꯤꯕꯣ ꯃꯥꯅ ꯈꯪꯉꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯣ ꯃꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯜꯍꯧꯕꯅꯗꯤ ꯐꯠꯇ꯭ꯔꯣ ꯍꯥꯏꯈꯤꯔꯣꯏꯁꯤ ꯅꯪꯅꯁꯨ ꯃꯥꯕꯨ ꯍꯥꯏꯒꯅꯨ ꯈꯪꯗ꯭ꯔꯦꯗ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯁꯤꯒꯨꯝꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯈ꯭ꯔꯁꯦ ꯈꯨꯟꯗꯀꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯒꯦꯗꯔꯤꯡ ꯂꯩꯌꯦ ꯑꯗꯣ ꯑꯩ ꯆꯠꯀꯅꯤ ꯅꯪꯁꯨ ꯂꯥꯛꯀꯦꯔꯥ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯛꯑꯔꯣꯏꯗ ꯑꯩ ꯄꯨꯛ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯗ ꯂꯥꯛꯑꯗꯤ ꯁꯥ ꯊꯣꯡꯕ ꯑꯃꯨꯛ ꯄꯨꯊꯣꯔꯛꯀꯅꯤ ꯑꯩ ꯑꯃꯨꯛ ꯆꯥꯗꯕꯁꯨ ꯉꯝꯃꯣꯏ ꯑꯗꯣ ꯑꯌꯥꯏꯕ ꯑꯣꯏꯅ ꯆꯥꯎꯅꯏꯁ ꯅꯣꯏꯅ ꯑꯊꯣꯡꯕ ꯆꯥꯔꯒ ꯑꯩꯅ ꯑꯌꯥꯏꯕ ꯆꯥꯗꯣꯏꯕ ꯑꯩ ꯂꯥꯛꯆꯔꯣꯏ ꯉꯝꯃꯔꯣꯏ ꯑꯁ ꯑꯩ ꯆꯪꯉꯝꯃꯒꯦꯀꯣ ꯍꯣꯏ ꯍꯜꯂꯣ ꯀꯩ ꯍꯥꯏꯒꯦ ꯍꯌꯦꯡꯗꯣ ꯑꯩꯅ ꯊꯤꯟꯗꯣꯏꯅꯤꯀꯣ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯌꯥꯔꯣꯏꯍꯦ ꯑꯩꯅ ꯊꯤꯟꯗꯣꯏꯅꯤꯀꯣ ꯌꯥꯈ꯭ꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯁꯣꯝꯗ ꯑꯩꯅꯅꯦ ꯗ꯭ꯔꯦꯁꯀ ꯂꯣꯏ ꯈꯜ ꯂꯣꯏꯔꯀꯥꯟꯁꯤꯗ ꯍꯌꯦꯡ ꯆꯠꯅꯤꯡꯉꯦ ꯍꯌꯦꯡ ꯑꯩꯅ ꯊꯤꯟꯗꯣꯏꯅꯦ ꯍꯥꯏꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯍꯌꯦꯡꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯏꯊꯟꯇ ꯀꯩꯒꯤꯅꯣ ꯁꯤꯝꯁꯨ ꯅꯪꯅ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯦ ꯊꯤꯟꯕꯤꯒꯦꯒꯨꯝꯕ ꯍꯥꯏꯕ ꯀꯥꯟꯗ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯤꯜꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯁꯨꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯐꯔꯦꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯑꯅꯨ ꯑꯩꯁꯨ ꯅꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯑꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯦ ꯍꯜꯂꯣ ꯗꯥꯏ ꯑꯍꯦꯟ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯆꯠꯈ꯭ꯔꯁꯦ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯅꯤ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯕꯣ ꯁꯨꯝ ꯎꯡꯉꯒ ꯂꯩꯁꯦ ꯀꯩꯅꯣ ꯁꯦ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦꯀꯣ ꯅꯣꯏ ꯂꯣꯟꯒꯤ ꯏꯁꯩ ꯈꯔꯗꯤ ꯀꯨꯏꯔꯕꯅꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯇꯥꯔꯛꯑꯦꯕꯀꯣ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯂꯛꯀꯦ ꯇꯥꯎꯀꯣ ꯅ 이위 레가시보나 미린 위방다 방가하이나 강아지마사 루이알로 헨카마이 정마이다 삼팡랄라 이위 미린리 나나 샵하우가 응 ꯀꯩꯗꯧꯔꯒꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯁꯨꯕꯨ ꯇꯧꯗ꯭ꯔꯗꯤ ꯐꯩ ꯑꯗꯣ ꯅꯪ ꯋꯥꯗꯤ ꯂꯣꯠꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯍꯣꯏ ꯂꯣꯠꯇꯦ ꯆꯠꯂꯁꯤ ꯅꯪ ꯀꯥꯏꯗ ꯅꯣꯏ ꯊꯣꯡꯒꯥꯟꯕꯨ ꯑꯗꯨꯝ ꯌꯧꯁꯜꯂꯁꯤꯀꯣ ꯊꯣꯡꯒꯥꯟꯗ ꯀꯨꯝꯂꯨꯁꯤ ꯍꯦ ꯑꯗꯨꯝ ꯊꯤꯜꯂꯝꯃꯒꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯀꯃꯥꯏꯅ ꯊꯥꯗꯔꯝꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯝꯃ ꯍꯣꯏ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯁ ꯋꯥꯠꯂꯤꯉꯩꯗ ꯌꯥꯅꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯩ ꯆꯧ ꯊꯥꯒ ꯍꯥꯏꯌꯧꯒꯦ
Kailan dito? Tawag na kaya may ne. Nay, may ni ba? Tawag na may. May. Hey, nak madak natin sige tamne. 우리들이 잘해. Anh đã tung tiền lý được thầm xe hai con trộm ạ. 왜 그래? 정우랑이 가서 딱 만나야지. Đi chỉ ai được kinh tế sản. Chỉ thế đi, năng su, chỉ thế này không có gì đâu. Anh cái để lý được phun lên sang cái đầm này. Tính nào mà anh không lo đến anh cái gì. 이거야 맨날 하고 오는 거야. Rồi, sự tôi nghĩ này nó đi về anh nào. 왜 맨날 야를 해서 또 아니라고 하더라. 진짜 니랑 마가 봐 가오나가 되고. Mà, ngồi cái này cũng cái này. Anh ban chân là có chơi chúng tôi mới đâu sao được. Chỉ để ngang trên đường nhà mình thôi đi.